ꯀꯥꯏꯗꯒꯤ ꯀꯨꯀꯤ ꯂꯦꯟꯅꯣ ꯁꯤꯅꯤ ꯀꯥꯏꯗꯒꯤ ꯄꯨꯁꯜꯂꯒ ꯀꯔꯝꯕ ꯃꯪꯂꯥꯟꯅꯣ ꯃꯣꯏꯅ ꯃꯪꯉꯤꯁꯦ ꯁꯤꯅꯤꯀꯣ ꯃꯗꯨꯐꯥꯎ ꯆꯨꯝꯗꯦ ꯃꯗꯨꯐꯥꯎ ꯂꯥꯜꯂꯦꯅ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯃꯈꯣꯡ ꯄꯣꯡꯅ ꯂꯥꯎꯕ ꯉꯝꯃꯛꯇꯦꯕ ꯍꯧꯖꯤꯛ ꯉꯝꯃꯛꯇꯦꯕꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯅ ꯀꯨꯀꯤ ꯉꯥꯛꯇꯒꯤ ꯂꯝꯅꯤ ꯂꯩꯅꯤ ꯍꯥꯏꯔꯕ ꯅꯥꯒꯥꯅ ꯅꯥꯒꯥ ꯉꯥꯛꯇ ꯂꯩꯅꯤ ꯍꯥꯏꯔꯕ ꯃꯩꯇꯩꯅ ꯃꯩꯇꯩ ꯉꯥꯛꯇ ꯂꯩꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯊꯣꯛꯈꯤꯅꯤꯀꯣ ꯁꯤꯁꯨ ꯂꯝꯁꯦ ꯗꯤꯂꯤꯃꯤꯁꯟꯁꯦ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯨꯠꯅꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯣꯁꯤ ꯑꯉꯝꯕꯁꯤꯡꯅꯀꯣ ꯑꯉꯝꯕꯁꯤꯡꯅ ꯌꯥꯕ ꯀꯥꯡꯕꯨꯗꯨꯅ ꯂꯣꯁꯦ ꯀꯩꯗꯧꯔꯦ ꯂꯩꯇꯕ ꯑꯗꯨꯒ ꯂꯥꯏꯔꯕ ꯃꯄꯥꯡꯒꯜ ꯁꯣꯟꯖꯕ ꯀꯣ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯀꯥꯡꯕꯨꯗꯨꯅ ꯂꯣ ꯑꯗꯨꯝ ꯂꯩꯕ ꯑꯗꯣ ꯄꯨꯂꯤꯁ ꯑꯗꯨꯝ ꯃꯣꯏꯗꯗꯤ ꯃꯄꯥꯡꯒꯜ ꯑꯗꯨꯝ ꯀꯟꯕ ꯀꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯗꯤꯂꯤꯃꯤꯁꯟꯁꯦ ꯇꯧꯀꯥꯟꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯒꯤ ꯋꯥꯐꯝ ꯅꯠꯇꯕꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯒꯤ ꯋꯥꯐꯝ ꯁꯥꯒꯠꯄ ꯅꯠꯇꯕꯗ ꯀꯣ ꯉꯁꯥꯏꯒꯤ ꯃꯩꯇꯩꯗꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠꯁꯤ ꯃꯁꯤꯡ ꯍꯟꯊꯔꯛꯀꯗꯣꯏꯅꯤ ꯀꯃꯥꯏꯅ ꯃꯅꯤꯄꯨꯔꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯨꯅꯤꯜ ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏ ꯁ꯭ꯋꯥꯏꯗ ꯐꯔꯦ ꯍꯥꯏꯕ ꯑꯝꯇ ꯂꯩꯇꯦ ꯍꯦꯛ ꯌꯦꯡꯕꯗꯕꯀꯣ ꯑꯋꯥꯕꯒꯤ ꯑꯋꯥꯕꯃꯛꯇ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯀꯔꯤ ꯑꯣꯏꯍꯧꯗꯣꯏꯅꯣꯁꯦ ꯑꯃꯝꯕꯃꯛꯇꯗ ꯂꯩꯔꯒ ꯂꯩ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯨꯕ ꯇꯥꯟꯐꯝ ꯑꯃꯗ ꯃꯅꯤꯄꯨꯔꯁꯤ ꯂꯩꯌꯦꯅ ꯑꯩ ꯍꯥꯏꯕ ꯇꯥꯏꯀꯣ ꯌꯥꯝ ꯂꯨꯕ ꯇꯥꯟꯐꯝꯅꯤ ꯍꯥꯟꯅ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯌꯥꯅꯗꯦ ꯍꯥꯟꯅꯩ ꯑꯗꯩ ꯎꯅꯕꯗ ꯑꯗꯨꯝ ꯃꯀꯣꯛ ꯀꯛꯅꯕꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯂꯩ ꯀꯣ ꯌꯨꯝ ꯃꯩ ꯊꯥꯅꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯂꯝꯁꯤ ꯃꯨꯟꯕꯅꯤ ꯂꯝꯁꯤ ꯃꯨꯟꯕꯅꯤꯀꯣ ꯂꯝꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯍꯥꯏꯕ ꯑꯃ ꯃꯣꯏꯒꯤ ꯂꯝ ꯍꯥꯏꯕ ꯑꯃ ꯂꯝ ꯃꯨꯟꯅꯕꯒꯤ ꯂꯥꯟ ꯑꯃꯅꯦꯅ ꯑꯩꯈꯣꯏꯗꯤ ꯂꯧꯏ ꯁꯤꯒꯤ ꯏꯔꯥꯡꯁꯦ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯍꯥꯏꯅ ꯂꯧꯗꯦꯕ ꯑꯩꯗꯤꯀꯣ ꯑꯩꯅ ꯂꯧꯖꯕꯗꯤ ꯃꯁꯤ ꯃꯩꯇꯩꯒꯤ ꯂꯝꯁꯤ ꯀꯥꯡꯕꯨ ꯈꯔꯅ ꯃꯨꯟꯅꯕ ꯍꯣꯠꯅꯕꯒꯤ ꯂꯥꯟꯅꯦꯅ ꯂꯧꯋꯦꯕ ꯁꯤꯃ ꯂꯩ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯉꯔꯥꯡ ꯅꯍꯥꯟ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦꯀꯣ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯃꯨꯛ ꯃꯥꯔꯒ ꯑꯗꯒꯤꯗꯤ ꯖꯧꯃꯤꯒ ꯑꯃꯨꯛ ꯍꯥꯠꯅꯔꯦ ꯍꯥꯠꯅꯕꯁꯤ ꯀꯌꯥꯝ ꯁꯥꯊꯤꯅ ꯇꯧꯅꯒꯦ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠ ꯁꯥꯔꯚꯤꯁ ꯊꯤꯡꯖꯤꯟꯈ꯭ꯔꯦꯀꯣ ꯑꯗꯒꯤꯗꯤ ꯗꯦꯟ ꯄꯥꯎꯁꯤꯒꯤ ꯑꯣꯐꯤꯁꯇ ꯑꯦꯇꯦꯛ ꯇꯧꯕ ꯌꯨꯝꯗ ꯑꯦꯇꯦꯛ ꯇꯧꯕ ꯊꯨꯒꯥꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦꯀꯣ ꯃꯤ ꯁꯤꯔꯦ ꯅꯠꯇ꯭ꯔꯥ ꯁꯤꯔꯦꯀꯣ ꯑꯗꯒꯤ ꯗꯦꯟ ꯀꯥꯡꯂꯨꯞ ꯑꯃꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯁꯜꯂꯦ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯥꯖꯤꯜꯂꯒ ꯊꯝꯅꯗꯅ ꯍꯦꯛꯇ ꯑꯁꯤꯁꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯟꯅꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯃꯥꯌꯣꯛꯅꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯦꯅ ꯑꯩꯈꯣꯏꯅ ꯃꯗꯨ ꯅꯩꯅꯗ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯅꯩꯅꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯊꯧꯗꯣꯛꯅꯤꯁꯦ ꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯄꯪꯕ ꯍꯥꯏꯒꯗ꯭रा ꯋꯥꯈꯜ ꯈꯟꯕ ꯈꯔ ꯋꯥꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯀꯥꯡꯕꯨ ꯈꯔꯅ ꯃꯣꯏꯅ ꯇꯣꯈꯥꯏ ꯇꯥꯅꯕ ꯇꯣꯈꯥꯏ ꯋꯥꯈꯜ ꯈꯟꯕꯩ ꯋꯥꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯁꯤ ꯂꯩ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯃꯥꯌꯣꯛꯅꯩꯁꯤꯃ ꯑꯩꯈꯣꯏ ꯎꯔꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯌꯦꯡꯉꯨꯀꯣ ꯉꯁꯥꯏ ꯀꯨꯀꯤꯁꯤꯡꯁꯤꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯤꯒꯗꯕꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯕ ꯍꯥꯏꯅ ꯑꯃꯨꯛ ꯗꯤꯃꯥꯟ ꯇꯧꯔꯤ ꯑꯗꯒꯤ ꯃꯗꯨꯁꯨ ꯑꯃꯨꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯔꯣꯏꯅ ꯍꯥꯏꯔꯦꯀꯣ ꯄꯤꯔꯔꯣꯏꯅ ꯍꯥꯏꯕ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯄ꯭ꯂꯦꯕꯤꯁꯥꯏꯠ ꯇꯧꯁꯤ ꯑꯃ ꯍꯥꯏꯌꯦ ꯁꯤꯅꯤꯀꯣ ꯔꯤꯐꯔꯦꯟꯗꯝ ꯂꯧꯁꯤ ꯄ꯭ꯂꯦꯕꯤꯁꯥꯏꯠ ꯇꯧꯁꯤ ꯄ꯭ꯂꯦꯕꯤꯁꯥꯏꯠ ꯑꯁꯤ ꯀꯩꯅꯣꯁꯦ ꯃꯣꯏꯁꯨ ꯈꯪꯕ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯁꯤꯅꯤꯗ ꯄ꯭ꯂꯦꯕꯤꯁꯥꯏꯠ ꯑꯁꯤ ꯃꯣꯏꯗ ꯇꯧ ꯌꯥꯗꯦ ꯃꯣꯏꯗ ꯇꯧ ꯌꯥꯗꯦ ꯅꯦꯁꯟꯁꯤꯒꯤ ꯑꯣꯏꯅ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯀꯅꯥꯒꯤ ꯃꯈꯥꯗ ꯇꯧꯗꯣꯏꯅꯣ ꯃꯣꯏꯅ ꯇꯧꯔꯒ ꯆꯠꯅꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯁꯤꯁꯤ ꯈꯪꯗꯕꯤꯗ ꯍꯦꯛꯇ ꯄꯥꯏꯗ ꯍꯥꯏꯔ ꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯄꯥꯎꯗ ꯄꯟꯕ ꯃꯄꯥꯟꯗ ꯍꯥꯏꯅꯈꯤꯕ ꯃꯌꯥꯝꯗꯣ ꯇꯧꯔꯒ ꯍꯦꯛꯇ ꯃꯣꯏꯅ ꯀꯥꯡꯕꯨ ꯈꯔꯅ ꯁꯥꯒꯠꯂꯒ ꯏꯔꯥꯡ ꯁꯥꯒꯠꯂꯒ ꯌꯥꯄꯣꯠꯇꯦꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯀꯗꯕ ꯄꯣꯠ ꯑꯝꯇ ꯑꯣꯏꯗꯦꯕ ꯁꯤ ꯄꯣꯠꯁꯤꯃꯁꯨ ꯂꯩꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯟꯁꯇꯦꯕꯤꯂꯤꯇꯤ ꯏꯟ ꯗ ꯄꯣꯂꯤꯇꯤꯛꯁ ꯀꯣ ꯄꯣꯂꯤꯇꯤꯛꯁꯇꯁꯨ ꯍꯧꯖꯤꯛ ꯂꯩꯇꯥꯗꯦ ꯀꯣ ꯉꯁꯥꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯂꯩꯉꯥꯛꯀꯗꯕ ꯁ꯭ꯇꯦꯠꯁꯦ ꯃꯅꯤꯄꯨꯔꯁꯦ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯁꯦꯟꯇꯔꯒꯤ ꯔꯨꯜꯗ ꯆꯂꯥꯏꯔꯒ ꯂꯩ ꯀꯣ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯍꯥ ꯀꯥꯔ ꯂꯥꯎꯔꯤ ꯗꯦꯟ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛ ꯑꯃ ꯊꯝꯖꯤꯜꯂꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯤꯡꯅ ꯃꯥꯅ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡꯗꯨ ꯇꯧꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤꯟꯅꯔꯤꯁꯤꯡꯁꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯅ ꯇꯥꯁꯜꯂꯒ ꯂꯩꯌꯣꯅ ꯁꯤꯟꯅꯕ ꯅꯠꯇꯦꯕꯀꯣ ꯂꯩꯄꯥꯛ ꯉꯥꯛꯑꯣꯅ ꯁꯤꯟꯅꯔꯤꯅꯤ ꯂꯩꯄꯥꯛ ꯉꯥꯛꯀꯗꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯨꯅ ꯂꯩꯄꯥꯛ ꯉꯥꯛꯄ ꯉꯝꯗꯕ ꯐꯤꯚꯝ ꯑꯃ ꯂꯩ ꯁꯤꯃꯀꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏ ꯏꯟꯐ꯭ꯂꯦꯁꯟ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏ ꯀꯣ ꯃꯤꯌꯥꯝꯁꯤ ꯌꯥꯝ ꯋꯥꯏ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯗꯦꯟ ꯊꯕꯛ ꯐꯪꯗꯕꯒꯤꯗꯒꯤ ꯍꯦꯟꯗꯣꯛꯑꯗꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯑꯝꯇ ꯂꯩꯇꯦ ꯍꯧꯖꯤꯛꯀꯣ ꯑꯗꯒꯤꯗꯤ ꯗꯦꯟ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯆꯠꯄ ꯌꯥꯗꯕꯒꯤ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯣ ꯑꯗꯒꯤꯗꯤ ꯄ꯭ꯔꯖꯦꯟꯠ ꯔꯨꯜꯒꯤ ꯃꯈꯥꯗ ꯅꯣꯡꯃꯩ ꯐꯥꯅꯕꯒꯤ ꯗꯦꯟ ꯅꯣꯡꯃꯩ ꯂꯧꯈꯠꯅꯕꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯧꯔꯥꯡ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯁꯤ ꯃꯌꯥꯝꯁꯤ ꯂꯩꯀꯣ ꯑꯗꯒꯤꯗꯤ ꯁꯤꯒꯨꯝꯕꯒꯤ ꯇꯥꯟꯖꯥꯁꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛꯁꯨ ꯀꯔꯤ ꯑꯃꯨꯛ ꯌꯥꯎꯔꯤ ꯉꯁꯥꯏꯒꯤ ꯅꯥꯒꯥꯁꯤꯡꯅ ꯗꯤꯁꯇ꯭ꯔꯤꯛ ꯔꯣꯜ ꯇꯧꯒꯗꯕꯅꯤ ꯔꯣꯜ ꯕꯦꯛ ꯇꯧꯒꯗꯕꯅꯤꯅ ꯍꯥꯏꯔꯤꯀꯣ ꯁꯤ ꯏꯁꯨ ꯃꯌꯥꯝꯁꯦ ꯏꯁꯨꯁꯤ ꯌꯥꯝꯕꯖꯥꯠꯅꯤ ꯏꯁꯨꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯌꯥꯝꯃꯟꯈꯤꯗꯅ ꯃꯅꯤꯄꯨꯔꯁꯦ ꯑꯃꯈꯛ ꯂꯩꯕꯗ ꯕꯣꯛꯑꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯉꯁꯥꯏ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯁꯤꯒꯤ ꯆꯞ ꯆꯥꯕ ꯅꯥꯈꯩꯁꯤꯡꯅ ꯂꯣꯏꯁꯤꯟꯕꯁꯨ ꯑꯃꯠꯇ ꯂꯩꯇꯕ ꯂꯣꯏ ꯍꯤꯡꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯔꯣꯜ ꯕꯦꯛ ꯃꯌꯥꯝ ꯑꯃ ꯇꯧꯑꯣꯅ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯗꯤꯁꯇ꯭ꯔꯤꯛ ꯔꯣꯜ ꯕꯦꯛ ꯇꯧꯕ ꯍꯥꯏꯕꯁꯤꯗ ꯌꯨ ꯑꯦꯟ ꯁꯤꯅ ꯅꯨꯃꯤꯠ 94ꯅꯤꯒꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯂꯩꯈ꯭ꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯍꯤꯡꯉꯒ ꯂꯩ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯅꯤꯀꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗꯅꯤꯁꯦ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯁꯨꯅꯤꯜꯅ ꯊꯝꯕꯤꯈꯤꯕꯗꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯑꯦꯀꯣ ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯑꯦ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯇꯧ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯔꯗꯔꯅꯤ ꯀꯣ ꯃꯁꯤꯒꯤꯁꯤ 2020ꯒꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯔꯗꯔ ꯑꯃ ꯂꯩꯕꯅꯤꯅ ꯁꯤꯒꯤꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯎ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯍꯥꯏꯔꯛꯑꯦ ꯂꯥꯛꯑꯦꯀꯣ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯒꯅꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯀꯔꯤꯒꯤꯅꯣ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯈꯤꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯗꯦꯟ
atop state khara awang nong pokta asam tau khre tujel tori tiri tau khre asam gidi moi di mana mani nai na di moi di problem kasu tutuna leite ba ko hoi di problem yam le hoi manipur yawi ko nagaland yawi arunachal pradesh yawi om jine ya maru ba problem om state om ji tau di ba ko kari gino har kanda law and order na maram order tau da bani na hoi yawi masi Supreme Court yang nari ni ada Supreme Court ki ruling ama lakoi wani ko order lakpasi amo akhoi na masida apel ama muksa pa yai kan kai ti tawge di yam yai ko ado kana akhoi ki manipur si kana losing bi si delimitation sa ting kana losing bi si delimitation to base yarway hai se kana hai bang ngami ke phong nam ta hai bi obo kai sakhe akhoi ki civil society organization ma ma loi mang re ji ado udi president lakpa ki singba ki issue da ai hai si singba issue da pabi na ba hai bani ko leite hai bani ti ati da loi na ngani ma tor mani si ju yam maru issue ama oi du ne karigino harka delimitation se tokanda kanglup ki irangi wafum natabada kanglup ki irangi wafum sagat natabada ko masagi maitei di magi assembly set masing handar kadoni kamai handar doino handar doji kamai handar kadoni hakanda masagi unnecessary oiba injustice ta missing mama masagi ka sabi wafum ai masing gi dis kada subdivision divin kada yam chaw ne hegat khiba ko yam lai ai no ju paldo so kem kan ai palaro ko masagi sama kun hegat khiba adu missing hegat khiba mafam do ado 타라간다 마사기 그더래 마니푸르 리바 미싱 마얌세 미싱 얌 마팜다 어셈블리 세 피니 하이 나트로 미싱 마싱 헤니 하이니 시니 딜림스나 자바디 마니푸르기 레이바 어셈블리 세 홈푸 레이 홈푸시다 나우나 어셈블리 세 마기 어셈블리 컨스티튜시 하바디 미싱이 마퉁이나 마얌나 켄드라 하이즈니코 켄드라 세 하이도코도니 가마이 하이도바 우직 레이바 미싱 제 아펀바기 미싱 제 마사이다 낫랑 홈푸네 연토바 홈푸네 예과 연바리 폴도 아두나 켄드라 마몽기 보다 미 마싱 차라가 아마이나 셈도니 노나 셈도니 고 셈간다 미 마싱 하르가디 마이테디 야우드레 야우드레나 그도레 아야마 미네 헤나 방기 바이나 담노 아두네 시 포르마 라이 라칸다 아쿠이 그도레 마루에나 마이테디디 assembly 세 야망가니 망도 시카이기노 망도 잘간데 나사기 숨다바 마칼기 나사기 미코 티버기 톡실 아마카 또 2021 기타 레이버 리전트 아두나 마람 오래가네요 마두 카나나 마두 숨데도 하와이디 콩그레스 마탐들이 약간 예람이 호지 카나나 예피리게 카나나 하이비리게 시니다 아두나 디카도레 나사기 라 아란바 톡실 마얌 아마나 아이코이세 마이너리티 타비 마 레베모코 나시각 챙레 거기 그러니까 군비기 BJP기 MLA 나 선조이 할 만해 아니 게 모르고 선조이나가 많아 하리시 그러니까 가다 미토 미안 자 마얌 증시 마삭 암땅 하나 강독과 짱이 아도 그땐 뭐시 리포트 하고 마통다 딜미션 똑시 하가나 많아 호도시 얌페 거기 예시 마니푸르기 와 암땅 아강 감게 아토파마 라케 먹고 거기 타밀나두시 거기 사이드나 아마니 뭐이 이슈 아마니 타밀나두다 가면 파리바 DNK기 미니스터 오이바 스테린지나 마나 마기 케노시다 스테시다 MP 마싱제 따라 망가도레나 마나 하요 딜리는 또 보이세 에미네 각자나 테고 MP 주니고 MP 또간다 하잉 아코이 후지티가 노래 시스티 나와기 부터고 또 보이와네 고 다음은 또 와리제 두저 돈디식사 좀 똑도이네 받고 똑도니 아니 또 똑도니 호이세고 똑바나 똑도시는 하나기니 부터고 보니 거 아두가 두저 가다바 26다 아묵 똑도이니 두저 26에 또 마탐시다 타밀나두다 MP기 시세 따라 망가니 하이 따라 망가리나 하래 아들은 어떻게 그래 딜미신 또 비야로 시네 하이노 하르간다 마는 망내나 파리도 케노 나사기 모기 에피 마싱 마얌도 그럼 작가니 약간 비하르군바 UP군바 마싱 아니 구제라군바 미 마싱이 빵뽕 잡고 파양네 해로 마얌도 아들 로작하니 모이 마싱제 MP 마싱 한다라네나 아주기 마세 라오바 호레고 아나 딜미신 또 비야로에는 라오요 어디가 그래 공개수 또 밀레래 그렇더라 또 밀레래 then ada BJP 또 밀레래 마sit 카나나이 나버지 따라간다 하이앵고 뭐디 하약 버주야 근데 아코이나 파미디 뭐는 루싱데노 지 시빌 사이트 올라서 면 루싱을 방게 양 통게 해봐 뭐야 또 BJP 그도 계시니 BJP 와다 하요나 센터에 하요 수프림 코트 하요 아코이나 야데 해도 개개기 then 야데부터 가만히 좀 생각 그렇게 해봐도디 로기 와네 로들 이거 강구 와네 아코이 로야 매암 레이데 코죠 아토보인 마팅 로고 수타 마데 야이 그리기노 하르간다 아সম바다 타복도 부시 해봐네 코이 하도 이제 안한도 또 부시 해봐 와네 봐 시네 먹고 아도나 그더래 미기디 그더래 캠페인 하오래 딜미션 또 야로에 아코이 저게 돈이세 두저 돈이세 딜미션지 아코이 저도 하이비아이 아코이 코퍼레이트 떠로요 시블 사이트 오나서 매암 라호페 아코이 코퍼레이트 떠로요 아두가 then 미 마임도 상가가 미국 틀바 엄마 떠럼도 코퍼레이트 떠로요 하르가디 가나나 미국 미신 팅엄 되노 가나나 팅엄 되노 아도 시큐리티 컴파암 라 포라가 마신 티야가도 아코이 나와야 무서크도 가면 마탐도다 아코이 오너블 세미니스터 원 바이타니 마탐도기 오이복 마탐다 아모나 미국 티네 정간다 암달레름다도 윤문다 암달레름 되더라 아 럽도 사키 크라이 타고 사키 하이도 암달레름 되나 마이 파키딘 티네 마이 파키디 먹고 수마이도 되나 아코이수 아두가 더 마야 마 타고다 바 루칭 비나바 미시보 마니푸르 암달레 비다브라
ꯑꯩꯅ ꯀꯩꯅꯣꯁꯦꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤꯗ ꯀꯃꯥꯏꯅ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯃꯌꯥꯝ ꯑꯃ ꯊꯝꯖꯤꯜꯂꯒ ꯊꯣꯛꯆꯜꯂꯒ ꯍꯥꯞꯆꯜꯂꯒ ꯊꯝꯃꯒ ꯃꯣꯏꯒꯤ ꯃꯁꯤꯡꯗꯨ ꯄꯥꯁꯜꯂꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯌꯥꯝ ꯍꯥꯏꯇꯥꯔꯒꯗꯤ ꯃꯩꯇꯩꯗꯤ ꯂꯩꯈꯤꯗ꯭ꯔꯥ ꯂꯩꯔꯣꯏ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯔꯥꯏꯕ ꯄꯣꯠ ꯑꯃ ꯅꯠꯇꯦ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯋꯥ ꯇꯥꯅꯤꯡꯉꯤ ꯃꯤꯌꯥꯝꯒꯤ ꯈꯟꯕ CPI ꯀꯥꯏ ꯆꯠꯈ꯭ꯔꯦ CPM ꯀꯥꯏ ꯆꯠꯈ꯭ꯔꯦ ꯀꯣꯡꯒ꯭ꯔꯦꯁ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯗꯦꯟ आम आदमी पार्टी ꯃꯌꯥꯝ ꯂꯣꯏ ꯂꯩꯗꯅ ꯚꯣꯠ ꯃꯌꯥꯝꯗꯤ ꯁꯧꯒ꯭ꯔꯤ ꯌꯨꯡꯗꯧꯅ ꯌꯨꯡꯒꯅꯤ ꯁꯤꯒꯨꯝꯕ ꯏꯁꯨꯁꯤꯗꯗꯤ ꯇꯞ ꯃꯌꯥꯝ ꯍꯧꯔꯒ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯄ꯭ꯔꯣꯁꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯌꯦꯡꯕ ꯑꯃ ꯆꯪꯕ ꯁꯨꯄ꯭रीम कोर्ट लेरे कनाना थेंगरिनो खंगदे कनाना सलिनो कोई रिप्रेजेंट तौरिनो खंगदे अरानबनी हाइबा वक्त हाइबा ngमकगदे कमाय तौनी सिगे पोट मयाम से सुनील अखोई मांगदा होजे तारगा लै अदुना हाय केदरे सिंगमै केंद्र मांगरे यास्कुल केंद्र मांगरे हंगांग मांगरे हा कादुदा हंगांगी पीपल मयाम प्रजा मयाम मतमदा सावरगे इरांग थोकदोबिनो मतम लैदिङैदा तौगदबा खनावगदबा मयाम मा तौदेबको मसे अखोई मसेलगी नुसिनदनबगी पोट अमा नते असंबदा तौजसन वाइबनी कॉन्स्टिट्यूशन पीरबा पोट अमदो खोइना कमाय तौदना अखोई थिंगदोइनबको अदुना असंबदा तौहनबगी दमक तौबिया मथक मयाम अमा लेबदुदी तौबी होदना अदु तौदना हयें इरांग थोकनबा सनबदी यारोयबको अदुना सेसु डिलिमिशन से अराइबा अमा नते अराइबा अमा नते अखोई मुननबगी अचौब मरम अमा ओइदोइनिको अचौब मरम अमा ओइदोइनि सी पोर्समा अखोई नैना होबमा चंगेना ऐ सुमाय थमजगे सिगिसिमको अदगिदि सिगी इशू मयाम से पैनगा होजिक्सी लै लेरिबा इशू से अमतंगना अदुम पेलबा पोट अमनि नुमित खुदुंगी पाउसे मयाम द लिट काबा याबा पाव वाटनि खुइदा लेजिंगसेको अदो इशू मयाम सिंगसिना मणिपुर से कई तौदिसु करीनो तौदिसे मणिपुर की फीचर से काय तुंगी लाइबक से क्राइदा लेगरगे सिनिरा अमतंग थोपदा अदुम अवाबन नंग अखोई नंगदबा स्टेट सिदा अवाबा मयाम नंगबा याबा पोट मयाम अखोइना लै सिगी मरु ओइबा मरम से करीनो हारगदि अखोई यूनिटी से लेते अखोई यूनिटी मांगरे को मतमंदा कदोरे निथौ पालिंग मतमददी अखोई लांमी लेजे को अखोई पुलिस ले अदुना अखोई लांमी सिंगना अखोई कारण तुरन तब फयेंग तुरेंग तब मयाम सिंग तो फारगा सैराकपी को मसागी लोकताक गामी थेंबा मयाम ताबिरमगनी वारी मयाम मा को सिगुंबा पोट अदगदी कदोरे लोई थाबा गायले तौर मयाम सिंगसे सिगी थौसल मयाम मा सेममिनेबा को अदुना अखोई नेशन की मायोक्ता लेपाकी मायोक्ता थबक तौबा यादबा से लेरमेबा हौजते कदोरे लेपाकी मायोक्ता थबक तौबदा लो से काय चखगे सिनिबा लो से अंगमबसिंगको अंगमबसिंग याबा कांगुदना लो से कदोरे लेतबा अदुगा लायरबा मपांगन सोनजबा को कांगुदना तौंगमोदब कांगुदना लो अदुम लेबा अदु पुलिस अदुम मोदि मपांगन अदुम कनबा को अदुगा मसाई सेजाउ पाइबा मयाम अमददी पुलिस मपांगन अदुम सोनबा को सिमाय तौना सिगी फिल्मदा लेरे अदुना अवाबा फिल्म मातनी अखोइना येंगदोसेको अदुना होसे कदोरे अखोइगी भारतता यूनिटी लेते हाइबसे कइनो हागन मणिपुर से कइ मणिपुर से लासेको अतै मैम से मते मते सुम पसकुदा मणिपुर से कइनो हागनदि निथौ पालिङैददि कदोरे ngसागी ai हाइजेदुनि ngसागी अखोइगी लांमी तोखाइना लेजरमि अखोइगी लेंगाक तोखाइना लेजरमि अन लेपाक ngaपगी थौदांग पुनमक सिंगजे कनाना पाइरमि हागदि अखोइगी निथौना पाइरमि को पाइरमि अखोइना इसाना पाइजरमि इसाना ngakचरमेबको होजिते कदोरे अखोइना इंडिया की फिबालंगदा तिमगिबदगी कदोरे अखोइगी ngमखै अखोइगी अपुनबगी सक्तम खुदेमक मैम जिंगसे इंडियन कॉन्स्टिट्यूशन ना अखोइ नाक सेमबी थौदांग से लौग्रबलिको अदुना इंडिया ना लौगिबा कॉन्स्टिट्यूशन ना लौगिबा पोट से करी कमाई तौरगा अखोइ से पुन्न लेबि यागदगे से सिखनदे को अदुना देन कुकी सिंगना लाल होई करीगी लाल होई मैम खबिरमगनी कुकी ना होरिबा लान से करीम तगी नते को मोइ लम फंगनबगी दमकता लम से कन्नबगी दमका होबा लान मसे आइना हाइबा नते मोइना तौरिबा मैम मोइना हाइबा मैम ना ताकबा नत्रो अदु होजिति सेपरेट मिशन फंगे हाइदोमन आवै मोइ हाइदने हा अखोइगी लखै लेजरे अदुना अदगदी नुसु नुगी लखैदा लेयु अखोइदा सनकनु हाइदो कइनो मोइ लम येनै नत्रो लमजि मोइना येनै नत्रो मणिपुरगी लमसे मोइना येनरिबा नत्रो अदो मणिपुरगी लमसिदि कनानो मणिपुर से कनानो सिने हंगसि मणिपुर से कदोरे ngसागी येलौमी मैम अमगी मयुम मागी मरमनि को मैतै याउरी सिदा नगागी तोंगान फुरुपसिंग याउरी पंगल याउरी मैम सिनि को कुकीगी मरतसु अदुम याउदबा नते याउरी नेबको सिनेबको कुकीगी मरतसु याउदबा मैम फुरुप मैम सिंगसे लाई पार्टी पोंग थादरक नती मी स्वाय थादरक नतेबको अखो सादा इरेग लेमिनार कांगु अमनेबको अदु मोइ मसाना मसाबु मसक खंदेबको अदुना कमाय तोगेबु लाइक लाइसु हाइरमनि हाइबा अदुगा देन मरिबाकी वखल खनम ngandaba मणिपुर अपन वखल खनम ngandaba कांगु करना ngसागी कांग खोंग साहेनबो होनै मदुदा इंडिया की कॉन्स्टिट्यूशन याबा पिरिनि देन लोना याबा पिरिनि नतर वकाय मैम ngam kan togde को सिनेबो अदुना मणिपुर से कनागिनो हाइतारगदी मैतै खक्तगी नती कुकी खक्तगी नती नगा खक्तगी नते पंगल खक्तगी नते अखोइ अपुनबा मयाम गिनेनि अखोइ अपुनबा मयाम नि आई एग्जांपल मा पिजरमगे लेरक अमल ले लेरक सिदा युम से कदोगेबु लेरक अमल तार युम पुलुक उठाम तारमदमनि को अदा आई मपानेना आइना थियाब्रा हादि तोबगिसु मागी थोकमनि चौबगिसु थोकमनि अदगि देन चौबगिसु थोकमनि मयाम पुनबगी थोकम ओइ नत्रो हा सी
ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯅꯦꯕ ꯃꯅꯤꯄꯨꯔ ꯑꯣꯏꯔꯤꯁꯦ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯅꯦꯕꯀꯣ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨ ꯃꯣꯏꯅ ꯊꯤꯡꯖꯤꯟ ꯊꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯊꯤꯡꯖꯤꯟ ꯊꯝꯃꯤ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯀꯩꯅꯣ ꯇꯧꯉꯝꯗꯦ ꯅꯠꯇ꯭ꯔꯣ ꯀꯗꯥꯏꯗ ꯃꯄꯥꯡꯒꯜ ꯀꯜꯂꯤꯅꯣ ꯁꯤꯅꯤ ꯄ꯭ꯔꯖꯦꯟ ꯔꯨꯜꯗ ꯀꯗꯥꯏ ꯃꯄꯥꯡꯒꯜ ꯀꯜꯂꯤꯒꯦ ꯁꯤꯅꯤꯗ ꯍꯥꯏꯔꯨꯔꯒ ꯃꯤ ꯌꯥꯝ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯋꯥꯕ ꯈꯥꯡꯉꯤꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯅꯣꯏꯒꯤ ꯂꯣꯟꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯤꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯇꯤꯁꯦ ꯀꯟꯍꯟꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯔꯤꯗꯨꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗ ꯇꯣꯄꯤꯛꯇꯁꯨ ꯌꯥꯎꯔꯤꯗꯅ ꯇꯣꯄꯤꯛꯇꯁꯨ ꯌꯥꯎꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯋꯥꯐꯝ ꯅꯠꯇꯅ ꯌꯨꯅꯤꯇꯤ ꯄꯨꯔꯛꯄ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯍꯥꯟꯕꯗ ꯂꯣ ꯍꯥꯟꯅ ꯆꯠꯅꯍꯜꯂꯨ ꯆꯞ ꯆꯥꯕ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯄꯤꯔꯤꯕ ꯃꯥꯒꯤ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯈꯥꯗ ꯆꯠꯂꯤꯕ ꯏꯟꯗꯤꯌꯥꯒꯤ ꯂꯣꯁꯦ ꯑꯁꯤꯕ ꯆꯤꯡꯗꯁꯨ ꯆꯠꯅꯍꯜꯂꯨ ꯇꯝꯗꯁꯨ ꯆꯠꯅꯍꯜꯂꯨ ꯅꯣꯏꯅ ꯂꯣꯗꯤ ꯆꯠꯅꯍꯟꯗꯦ ꯅꯠꯇ꯭ꯔꯥ ꯂꯣ ꯆꯠꯅꯍꯟꯕ ꯉꯝꯃꯀꯥꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯔꯛꯀꯗꯣꯏꯁꯦ ꯂꯣꯗꯤ ꯆꯠꯇꯦ ꯑꯗꯨꯒ ꯗꯦꯟ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯊꯧ ꯇꯥꯔꯤꯗꯤ ꯍꯧꯖꯤꯛꯇ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝꯁꯤꯗ ꯃꯊꯧ ꯇꯥꯔꯤꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯁꯨꯝ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ ꯀꯣ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯕꯣꯗꯤ ꯑꯃ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯀꯅꯥꯅ ꯑꯣꯏꯒꯗꯕꯅꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯣꯏꯒꯗꯕꯅꯤ ꯁꯦꯟꯇ꯭ꯔꯦꯜꯅ ꯑꯣꯏꯕ ꯊꯣꯛꯄꯅꯤ ꯃꯗꯨ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯕꯤꯗꯕ꯭ꯔꯥ ꯃꯩꯇꯩ ꯃꯌꯥꯝ ꯑꯃꯅꯗꯤ ꯁꯦꯟꯇꯔꯁꯦ ꯀꯨꯀꯤꯅ ꯈꯔ ꯅꯛꯄꯗꯧꯅ ꯂꯧꯏ ꯑꯗꯨ ꯀꯔꯥꯏꯋꯥꯏꯗ ꯂꯧꯔꯤꯅꯣ ꯍꯥꯏꯕꯗꯣ नखोइना पाखुम पिगदबनी अदुगा नखोइना संदोक्सगदबनी नखोइदि न्यूट्रल बॉडी ओइगदबनी न्यूट्रल बॉडी ओइरगा नुगी नखोइना नुइना तौगदब लोदो अदुम नंग फजना नंग पांगथोकपियोबको नंगै योकके बो हायरसु ऑपरेशन तौगे बो हायरसु अपस्पा थमगे बो हायरसु देन डिलिमिशन तौगे बो हायरसु तौरोइ बो हायरसु सिगी मयामसे सि नुइना कदोरि न्यूट्रलिटी मा ngakpa ngamdabadagi ngasi manipur awa tarpon atopa amana ngasai kenose अखोइ लमजे का आइडेंटिटी के से अखोइना कॉन्स्टिट्यूशन मणिपुर ओइना ngakadabनेबको स्वाइदि कदौरे कुकी की लम नागाना नागा की लम मैतै की लम ngakना लेरे असि यादे अनौब थोक्सिल लम सेमगदबनी मणिपुर ओइना लेगदबनी अदुगा लेगदबदा फुरुप मयाम सिंसे कमाइ तौदना लेमिनगदगे हाइबगी लो अमा सेमगदबनी लो दो अखोइ स्वाइदा लेरिबा एमएलआर एक्ट अने हाइसे मसिना यादेबको यादे कनो हाइजेगे जगी इंडिया की अखोइ मणिपुर सेमिबा लो को लमगी रेवेन्यू की लो अमा लेइ को एमएलआर एंड एलआर एक्ट हाइसे मसिना कदगे बो सिंगी लम मयाम अमदा अखोइ मैतैना खुदाबा कैसु थिंगदे को खुदाबा थिंगदे अदो अखोइना लेबा यादे लोना थिंगदे अदो अखोइना लेबा यादे लेहंदनबो होनै नत्रा लेहंदनबो होनै न कैदवी नत्रा अखोइना लेनिंगदे करिगी लेनिंगदे अखोइगी फैसिलिटी मयाम खुदोंचाव मयाम सिंगी लमदा फंगदे नत्रा सिंगी लमदा फंगदबनिना अखोइजो तो चिंगी मयाम मसु मुइ लमदुदा लेनिंगदे नत्रा अना लायंग संगी फजबा नुंगाइबा अखोइगी हेक्तंग चपदा लायंग फंगबा अदगदेन आई सिउदों खनबा अदुगमा लायंग संगी कांगलोन अमता सिंगदा लेक्ते नत्रा सिंगबा पोट अदगदे लबी थोंग फते नत्रा अदुनदि मुइना हाइदनिको नुइना सिंगसे यामना नुंगाइबदोंना सक्तिक संगबा फजबा मयाम अमा उरकांदा यामना नुंगाइबा मफम अमनेना नुइना सनिंगिगेना हारमगनी अदुम मिकु खरगी वानी नुइना लेरकांदा खंगनी अवाबदि खंगनी हाइरिनेबसे मसे अखोइना वखल तागदबले सिनेबको अदुना सुमाइना मजागी उजिक्ति कदरे सखोलबनिना मैतैना असुक यामना सांग असुक यामना सिदा लेगदबनी अदेन अदगदि कदरे ताखुनबा असुक यामना सांग स्वाइन लेगदबनी देन कुकीना असुक यामना सांग स्वाइन लेगदबनी मागी प्रपोजल यथोकनरगा लमसे अनो अनो खुलदा लहनबगी सिस्टम अमा तौगदबनेबको अदुदी नत्रगा कुकी ngakagi lamni had leini haraba nagana ngakta leini haraba मैतै ngakta leini haragadi manipur thoiba irangse adu makata nam thogini ko lamse kadore belongs to the kadaba government manipur government kine manipur lamse ko adu kadaba karadi kuki le no sine karadi pusalaga karama mangla no moina mangi je sine ko madubok chumde madubok la le na manipur ki politics tor ba kangbu sina ba khong pong lawa ngamakte ko kari gino ai gade lawa he koi party vote phangoi dran kitang ngam gadi smado he tike piar ko hoi he soi de koi government se kanom ta kuki inda vote piar roi dami adu tor dami na somon sat khre aduna ne na koina na som sar ga lei sa aduna moina kamai to ke bu nganga da ba taw ga da ba thau me am taw de ko adu kana moina taw ga kana na taw ni mitop la taw na tro mitop la e hojing mitop na taw le na adu ka dore madu ki for moina phangane ba ko aduna aroi bada ahan ba round sigi ai aroi bada ai na hajen badi manipur ha port se kai ba ya da lan amani Pangal gini, Matai gini, Nagaki Puruk Mayam Sigini, and then other cookie the Yori Mayam Abagishuni, then Atoma Puruk Mayam, community Mayam, Punamakini, Aduna, cookie lam late, called Nagaki lam late, Matai lam late, I could upon money, sing Tanghana local time in the number one. Number two, I could Manipuda Lady Ban law and orders a Nitina neutral of the body and now. Missing Makai Nai Mong the Tabakogano, she put Simako, Missing Makai Nai Mong Mayam we, I couldn't we go. अखोइसु इंगै अखोइसु गाउर म्युजिक से अखोइसु फनियाम सिंगबनिंग उजा अखोइसे को कमाइ तो केरा काना म्यांमार गा अखोइगा मणिपुर गा से संथोक जंग याति लान सोम थोइनि म्यांमार द नतो म्यांमार लान थोइनि सिविल वार थोइने को अदुगा मणिपुर गी लखै केनो किलोमीटर 10 संग याने से करि हाइ फाइदे नांग अखोइ गाव बद माउरे अखोइ गाउरि अखोइसे को अदुना सिगुम म्याम अमा लेरिबा सयेनबा सनैनबा म्याम इंडिया ना सेमिसे मसिमना कांगलुप अमागे मिसंग सुम चंग लेरबा हाइबदि पाखतपमसु लेयबा खोइना अदुना सिदा कांदा सेंटर ना तौबिरकनी मीना तौबिरकनी
ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯗꯣꯏꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯗ then ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯍꯣꯠꯅꯗꯕ ꯅꯠꯇꯦ ꯍꯣꯠꯅꯩ ꯃꯄꯨꯡ ꯐꯥꯅ ꯍꯣꯠꯅꯕ ꯋꯥꯠꯂꯤ ꯀꯣ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯍꯣꯠꯅꯅꯤꯡꯕꯗꯨꯅꯤꯀꯣ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤꯁꯦ ꯍꯣꯠꯅꯅꯤꯡꯕꯗꯨꯅꯤꯀꯣ ꯍꯛꯆꯥꯡꯗꯣ ꯌꯧꯗꯦ ꯀꯣ ꯍꯦꯛꯇ ꯄꯥꯝꯕ ꯇꯤꯡꯅ ꯍꯣꯠꯅꯒꯗꯕꯅꯦꯕ ꯉꯁꯥꯏꯒꯤ ꯅꯥꯒꯥꯒ ꯀꯨꯀꯤꯒ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯣꯖꯥ ꯙꯔꯕꯤ ꯍꯣꯏꯅ ꯂꯧꯔꯤꯕ ꯔꯣꯜꯗꯨꯗꯤ ꯑꯩꯈꯣꯏ ꯑꯉꯛꯄ ꯐꯪꯅ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯌꯥꯎꯔꯤꯕꯅꯤꯀꯣ ꯀꯣꯄꯥꯏꯅ ꯌꯨꯝꯗꯣ ꯊꯥ ꯀꯌꯥꯅꯣ ꯍꯟꯖꯤꯟꯗ꯭ꯔꯤꯁꯦ ꯊꯥ 3 ꯍꯦꯟꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯈꯤꯗ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯀꯥꯟꯆꯤꯄꯨꯔꯁꯤꯗ ꯇꯧꯔꯒ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯈꯥꯡꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯇꯞ ꯇꯞ ꯄꯨꯔꯒ ꯂꯩꯃꯤꯟꯅꯈꯤ ꯅꯠꯇ꯭ꯔꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯐꯨꯔꯨꯞꯀꯤ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯉꯥꯏꯔꯦꯀꯣ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯁꯥꯏꯠ ꯂꯧꯕ ꯌꯥꯗꯦ ꯀꯣ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯁꯥꯏꯠ ꯂꯧꯕ ꯌꯥꯗꯦꯕ ꯃꯣꯏꯗꯤ ꯀꯨꯝꯍꯩ ꯌꯦꯡꯉꯒ ꯂꯩ ꯑꯗꯨꯒ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯗꯧꯅ ꯁꯨꯃꯥꯏꯅ ꯈꯟꯅꯔꯒꯗꯤ ꯌꯥꯔꯣꯏꯕꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯃꯣꯏꯗ ꯆꯥꯔꯖ ꯅꯠꯇꯦꯀꯣ ꯇꯧꯍꯟꯅꯤꯡꯕꯗꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯡꯁꯤ ꯄꯨꯂꯞ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦ ꯀꯣ ꯑꯗꯣ ꯇꯧꯕꯗꯗꯤ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔꯁꯦ ꯀꯥꯏꯕ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯤꯁꯦ ꯃꯣꯏꯗ ꯍꯥꯟꯅ ꯊꯥꯖꯕ ꯑꯃ ꯊꯝꯍꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯊꯥꯖꯕ ꯊꯝꯗꯕꯁꯦ ꯊꯥꯖꯕ ꯊꯝꯗꯣꯏꯁꯦ ꯃꯤꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦꯕ ꯉꯁꯥꯏ ꯐꯨꯔꯨꯞ ꯃꯌꯥꯝꯗꯨꯅ ꯍꯥꯏꯒꯗꯕꯅꯦꯕ ꯅꯪꯒ ꯀꯨꯀꯤ ꯅꯈꯣꯏꯅ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡꯅ ꯃꯥꯔ ꯅꯈꯣꯏꯅ ꯄꯥꯏꯇꯦ ꯅꯈꯣꯏꯅ ꯑꯗꯨ ꯅꯈꯣꯏꯅ ꯅꯣꯏꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯁꯟ ꯇꯥꯔꯤꯕ ꯃꯐꯝꯁꯦ ꯅꯥꯒꯥ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯀꯣ ꯅꯥꯒꯥꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯃꯩꯇꯩꯁꯨ ꯌꯦꯂꯧꯃꯤꯅꯤ ꯑꯗꯨꯒ ꯅꯥꯒꯥꯁꯤ ꯌꯦꯂꯧꯃꯤ ꯉꯥꯛꯇꯅꯤ ꯌꯦꯂꯧꯃꯤ ꯃꯌꯥꯝꯒꯤ ꯂꯝꯁꯤꯗ ꯅꯣꯏꯅ ꯂꯝ ꯈꯔ ꯐꯛꯑꯒ ꯅꯣꯏꯒꯤ ꯑꯣꯏꯅꯤ ꯑꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯔꯣꯏ ꯀꯥꯟꯗꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯅꯕ ꯂꯝꯕꯤ ꯁꯦꯝꯁꯦꯅ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯑꯩ ꯂꯩꯃꯤꯟꯅꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯗ ꯑꯥꯔꯇꯤꯀꯜ ꯑꯩꯈꯣꯏ 371 ꯁꯤ ꯀꯣ ꯁꯤꯒꯤꯁꯦ ꯃꯁꯤ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣꯝꯅꯤ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯄꯦꯁꯤꯌꯦꯜ ꯁ꯭ꯇꯦꯇꯁ ꯄꯤꯔꯤꯅꯤ ꯀꯅꯥꯅ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯄꯤꯔꯤꯅꯤ ꯁꯤꯒꯤ ꯃꯈꯥꯗ ꯂꯥꯛꯏꯅꯦꯕ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄꯗ ꯂꯩ ꯄꯣꯟꯇꯦꯀꯣ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤꯅ ꯂꯥꯛꯏꯁꯤꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯄꯋꯥꯔ ꯐꯪꯁꯅꯤꯡ ꯃꯌꯥꯝꯗꯣ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯗꯨꯝ ꯇꯧꯖꯕꯗ ꯑꯗꯨꯝ ꯈꯔ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯆꯂꯥꯏꯕ ꯌꯥꯏ ꯃꯩꯇꯩꯅ ꯄꯥꯏ ꯌꯥꯄꯣꯟꯇꯦ ꯃꯤ ꯑꯩꯈꯣꯏꯅ ꯄꯥꯏ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯀꯩꯅꯣꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯃꯇꯥꯡ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯂꯧꯕ ꯋꯥꯔꯦꯞꯇꯣ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯂꯧꯕ ꯋꯥꯔꯦꯞ ꯌꯥꯗꯦ ꯃꯣꯏꯒꯤ ꯋꯥ ꯍꯥꯟꯅ ꯇꯥꯔꯀꯥꯟꯗ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯋꯥꯔꯦꯞ ꯂꯧꯔꯤꯅꯦꯕ ꯌꯥꯝ ꯆꯥꯎꯕ ꯄꯣꯠ ꯑꯃꯅꯤꯀꯣ ꯃꯁꯤ ꯀꯩꯗꯧꯔꯦ ꯍꯥꯎꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯗꯔ ꯃꯤꯅꯤ ꯍꯥꯎꯁ ꯑꯃ ꯂꯩꯔꯤꯅꯦ ꯑꯗꯣ ꯃꯣꯏꯅ ꯄꯥꯝꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯣ ꯁꯤ ꯑꯗꯨꯝ ꯂꯩꯔꯤꯅꯦꯕꯀꯣ ꯃꯣꯏꯅ ꯁꯤꯖꯕ ꯍꯩꯖꯗꯕꯩ ꯋꯥꯅꯦꯕꯀꯣ ꯀꯨꯀꯤꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃ ꯀꯣ ꯀꯨꯀꯤꯒꯤ ꯃꯐꯝꯗ ꯀꯨꯀꯤꯅ ꯈꯨꯟꯗꯥꯕ ꯃꯐꯝꯗ ꯁꯨꯝ ꯊꯝꯃꯒ ꯃꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯀꯅꯤ ꯌꯥꯔꯣꯏꯀꯣ ꯅꯥꯒꯥ ꯃꯌꯥꯝꯁꯤꯅ ꯅꯥꯒꯥꯒꯤ ꯃꯐꯝꯗ ꯇꯥꯔꯕ ꯃꯩꯇꯩꯅ ꯃꯩꯇꯩꯒꯤ ꯃꯐꯝꯗ ꯂꯩꯍꯜꯂꯕ ꯂꯩꯄꯥꯛꯇꯣ ꯁꯥꯟꯇꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯀꯣ ꯏꯔꯥꯡ ꯑꯗꯨꯝ ꯂꯩꯒꯅꯤ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯣꯏ ꯁꯤꯃ ꯑꯩ ꯈꯔ ꯀꯟꯅ ꯂꯥꯎꯖꯔꯝꯒꯦ ꯃꯁꯤꯝꯇꯪ ꯀꯣ ꯃꯁꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯁꯨ ꯈꯪꯅ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯝ ꯇꯧꯗꯦ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯨ ꯑꯗꯨꯝ ꯇꯧꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯅꯨꯡꯅ ꯊꯥꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯌꯥꯝ ꯍꯜꯂ ꯆꯦꯟꯕ ꯎꯔꯤꯁꯦ ꯃꯥꯅꯤꯅꯦ ꯃꯥꯒꯤ ESPꯗꯨ ꯅꯨꯡ ꯊꯥꯔꯀꯥꯟꯗ ꯀꯩꯝ ꯇꯧꯗꯦꯗꯅ ESPꯕꯨ ꯅꯨꯡ ꯊꯥꯔꯒ ꯃꯈꯣꯡ ꯊꯨꯒꯥꯏꯍꯟꯕ ꯌꯥꯕ꯭ꯔꯣ ꯃꯔꯥꯏꯕꯛ ꯊꯨꯒꯥꯏꯍꯟꯕ ꯌꯥꯕ꯭ꯔꯣ ꯑꯗꯣ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯥꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗꯨ ꯌꯦꯡꯉꯨꯗꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯊꯝꯖꯒꯦ